Russia Ukraine landform loishinabagidamagta Donald Trump initiate tawduna chathariba peace talk asida yamna chawba U-turn ama oina Trump ki maikeidigi Ukraine hairiba country asida Russia abu attack tawna Russia gi manung hanjin bomb sing changsinduna attack tawnabagidamakta yamna chawba signal amakak pikre Alaska da pangtokkiba mifam aduda kariguma peace deal porakpa ngamdaba taragadi India gi mathakta akanba action lakholakani haibudu hauji peace deal asi mai pakpa ngamlaktrobanina India da amu mai onsilakli US amasung India gi oina leiriba trade ki oiba war adu matam khara Alaska da pangtokkiba peace deal aduna maram oiduna namtharoba matungda hauji asi nahaunana amuk nakalani maki maikeri ngamjabi thaduna propaganda warfare asi yamna kana satharakli kodingma puanawa video amada amukana toramna okchuring asi gi oiba video asida Hauzik leiriba Russia amasung Ukraine gi oiba landform asi loishinnabagidamakta chathariba process asida lakliba achauba awanba asiga loinana India amasung USA gi oina nauna oirakliba mari asigi matangda kupthana yengminasi USA gi maikeidigi India hairiba country asigi mathakta tariff 50% thamjingrava matungda Russia gi maikeidigi India gi oina leiriba trade asi noma hengalakpaga loinana crude oil gi oiba mamal asida su 5% discount pigani haiba condition kayasing asigi manungda India gi foreign minister Ensingre hauzik Russia gi oiba khongchetta leiri Maki consider the Russian President Vladimir Putin dagi hauraga makhal makha kya gi oiba luchingba sing unaduna India amasung Russia gi oina leiriba partnership asi mapangal khanabagi damakta wafum kaya amakak khanaki Magi khosida dugi manungda press media singi maikeidi ki hangbo hangi pakumda hauzik India gi maikeidi ki Russian crude oil lei haibagi damakta USA and India da satariba khongthang amasung masigi oina leiriba issue asida Jaishankar gi maikeidi ki Donald Trump hairiba luchingba asida di directly pakum piba nate tawbataba US gi oina leiriba policy asida pakum piribani haiduna Western world ki maikeidi gi maru oina USA gi maikeidi gi India bu atamnana target tawduna hypocrisy ama leire haibagi oiba matang asida hin tawduna maki oiba speech amakak pakum piki Well, I don't want to comment on a person, but let me comment on the subject. We are not the biggest purchasers of Russian oil, that is China. We are not the biggest purchasers of Russian LNG. I'm not sure, but I think that is the European Union. We are not the country which has the biggest trade surge with Russia after 2022. I think there are some countries to the south. We are a country where actually the Americans said for the last few years that we should do everything to stabilize the world energy markets, including buying oil from Russia. Incidentally, we also buy oil from America, and that amount has been increasing. So, quite honestly, we are very perplexed at the logic of the argument that you had referred. US ki maikeidigi India bu atamnana target tarukliba asigi matangda hanglakliba wang adugi pakum oina S Jaishankar gi maikeidigi Russia gi oiba crude oil asi khwaidigi yamna leibasi India hairiba country asi natte China ni aduga natural gas LNG gi oiragana European Union khwaidigi yamna lawribani Masida sunatana USA hairiba country asigi maikeidigi global gi oina leiriba oil market asida disruption laktanabagi damakta Russian oil sing leinabagi damakta US officials singi maikeidigi India bu encourage tawkibasu laiki Maramaduna hauzik US ki maikeidi India bu atamnana target tawrakliba asi US ki oiba policy asi karino haiba gyan tadaba chamamnaba policy amakhakni haiduna mahaki maikeidi ki directly pakum pikibani Jaishankar gi masigi wafam asi hek laikraba matungda US ki oina leiriba hauzik Trump administration gi trade advisor oiriba Peter Navarro gi maikeidi ki India hairiba country asida Ukraine gi oina leiriba landform asi loishinnaba ki oiba peace poraknaba gi lambi adu India da yamna chawba role lei Adubu India ki maikeidigi hauzik leiriba Ukraine gi oiba landform asibu loishinba pamde makhatana landform asida Russia da adumak mateng tawshinduna leiriba asi afaba natte haiduna mahaki maikeidigi landform asina peace deal porakpa ngamdaba pangthokiba mifamsing adubu fail oikibagi oiba maram asi India gi maikeiromda oina adumak insilakpagum tawri mata asida hauzik chathariba Ukraine gi oiba landform asi loishinnabagi damakta pangthokliba mifamsing asi yamna chawba fail oibagi oiba mami amakak thorakli Maki maikeidigi fongdokibagi matung inna India hairiba country asigi mathakta thamliba 50% tariff asi ihan hanbagi 25% tariff aduna India hairiba country asigi maikeidigi USA bu trade tawba matamda chit tawbagi oina penalty oina thamkibani aduga makha taba nauna hapchalakliba 25% tariff asina Russia gi oil sing laibagi oiba tariff ni haibu wafum asini aduga
नौना हापसिलक्कदौरिबा 25% एडिशनल रशियन क्रूड ऑयल लेबगी ओइन हापलक्कदौरिबा टेरिफ असी कैदौनुंगदा यूएसए की माइकेइरिगी मसी ngakpibagi oiba wafamsing leite masi khongthang asi कैदौनुंगदा handok loi chapchana action tawragani haiba wafam asini alaska gi oiba mifam adu hek pangthokpa loikibaga trump ki maikeiri chapchaba ceasefire gi oiba deal sign tawba ngamdaba taragasu understanding kharadi lakle maram aduna Russian partner oiriba Russia dagi crude oil leiriba country sing asigi mathakta thamlamba tariff sing matam kharagi oina komthoklagani haiba wafam adu phongdoklubani adubu hauzik Trump administration gi maikeirigi India gi oina additional 25% nauna hapakadoriba tariff adu kokpibagi oiba mami asi leite haina phongdorakliba asina mifam asi pangthokringai gi mamangda kariguma ceasefire porakpa ngamdaba taragadi India gi mathakta akanba action laukhalakani haiduna US lengaki sangnaidabu official singi maikeirigi phongdokhiba adu hauzik mami yamna chawna tarakli ceasefire poraknaba peace deal poraknabagi damakta pangthokliba mifam asi maithirabra haibagi oiba anisuba yamna chawbu event amaka haiba taragadi Trump ki maikeirigi Nobel Peace Prize phangnabagi haiduna wafam kya ama phongdokpaga loinana Russia amasung Ukraine gi lanfam asi loisinabagi damakta yamna kanna honaduna Russia amasung Ukraine Europe ki leiriba country sing kya asiga negotiate tawduna lakhibani adubu Ukraine hariba country asigi security gi oiba wafam asida chayetnaba lakpagi mifam asi makha chathadana leiringai gi matam asida Trump ki maikeirigi Ukraine hariba country asida Russia gi mathakte attack tawnabagi damakta yamna chawu signal amakak pirakli mahaki maikeirigi kariguma lanfam ama thengnaba taragadi adumak defend tawduna ngakthoktuda leiba taragadi lan kaidawnungda mai pakpa ngamloi yegnariba invade tawrokliba country adugi mathakta su attack tawraba matamda khaktama mai pakadabani haibu wafam asi phongdorakli masigi mangjawnana Ukraine gi oiba security provide tawba ngamloi US lanmesing thadaba ngamloi haibu wafam adu phongdokhibaga Trump ki maikeirigi mahak yaudana Zelensky amasung Putin hana unaduna lanfam asigi wari asi loisinau haiduna mahaki maikeirigi leithoktuna leikibasu leirabani hauji Ukraine gi oina leiriba lanfam asigi chatharakliba peace deal gi oiba process asida khwaidigi yamna chawna apanba ama oiriba Ukraine hairiba country asigi security gi oiba matang asida leiriba cheyenaba asida Europe ki country kaya amagi maikeirigi Trump ki phungdorakpagi matungina Europe nahana makoigi lanmising thaduna Ukraine defend tawraba matungda Trump na mateng tawge haibadu khara amanadi yare khara amanadi NATO yahongadabani haiduna chayenamasing asi leibana makha chathadana leiba nakalamuromdana Ukraine hairiba country asibu security provide tawribani haibagi mingda UK gi bu oigera France gi bu oigera US gi oibara NATO gi oiba lanmising asi laktuna leiba yaroi haiduna Russia gi site gi pirakiba athingba masida sunatana lakaduriba matam asida Ukraine hairiba country asigi oiba politics da NATO na natragana US na change tawba yaraktanaba amasung ikhang khangawdana makhoi lanmi asi thajilakpa yadanabagi damakta Russia hairiba country asida veto power amasinanabagi damakta su phongdoklibani Russian Foreign Minister Sergei Lavrov ki maikeirigi lakadoriba matam masida Ukraine hairiba country asigi oina security provide tawnabagi damakta inagadoriba agreement asida haujimak natragasu lakadoriba matam asida NATO gi oina leiriba lanmising Ukraine gi oiba ngamkhai manungda changlaktanabagi damakta plan ama haphauba masigi damakta lakadoriba matam asida changlakpa matamda Russia gi maikeirigi yade haiduna thingba ngamnabagi damakta veto power ama inagadoriba agreement aduda hapchinbagi oiba wafam asini Ukraine hariba country asigi security gi oiba wafam asi lakpa matamda Trump ki maikeida kisu Europe ki oiba ngamkhaini nakoina hana thingna jong nakoina burden adu pugadabani haiduna leithokpa horukpa Europe ki leiriba country sing asigi manungda su wakal manaraktaba matam asimakta da Russia gi oiba condition sing asi thamjilakpadagi yamna luwa fibam amada hauzik leiribani hauzik Trump ki maikeidigi Ukraine da attack chathanabagi oiba maongda pirakliba signal asi pangthokliba peace deal gi oiba mifam asi yamna chawna maithibadagi lanfam achauba ama thoknabagi damakta piraklibara natragana achuba matamda achauba negotiation gi oiba process ama chathaba matamda Ukraine gi favor da lehanabagi damakta lan asi thingna hanabagi damakta Russia da achauba damage pi dabagi damakta honaribra haibu wang asidi